मकोई ngasi tawni thawni se pithri mawangdi India is the largest democracy country ni hana napan tona hari lauri aduga Manipur dana chanadre 21st century si scientific age asi da chanadre akhoi gi dictator rule military rule aduga loina akhoi gi loyal sasang la gi makha da tuap ne hadlo khong akhoi gi yana thina net laga thambo sidi ngasi gi mal gi miyana go India na chathari ba genocide ase khangde khanglo miyam amadi zero miyam amadi miya akhoi Manipur miyam amadi lu mangana mun khangi masi government India atamna na Manipur si masibu 2029 bhoki manunda makoi kana kana gamba sibu mission gani khosen gani takai gani hai buski marunda miyam masibu ijat mangan nawa pe in pa da ha nawa satar pa la lo manunda yaw rese hotrong ho khangi black nursing re post hi adu makhum ghar tapaki hon khore dela combing opposite tahi adu periphery in hilly area dana free movement only no movement only adu drone bomb training period kuju khulai period salary missing to period approximately ekona taw panli makhoi ki gari ki mafum amadu pura attack to holi habise ko mun khangi aduna sugum re yam duja da government India ki lichat ase akoi ki loilam matam basi sale draba German ki hillo ki nazi matam do chale draba matam du si government India ma khata 70% Manipuri miyam da atam na tasa pa policy ma kha da koi punu mako singna bane habise koina khangi maro aduna lepo da bane aduna government India ki chale draba mo to si ado adu maro aduna akoi ki khunai asimu wa pro draba central forcing central security forcing namu tagi lebe state forcing makoi lebe wan to kanai lege aduna go back central security force aduga marand mazati bu kanbel andreba state forcing ju wakan khandam otam oi 1850 ke 7 British ke agenda sipoi mutni ho ki bodo mixing ko pai khali marand mazati ki dong ta ho ki bune nakoi ki marand mazati asibu pangkhong sale ma tongda kana na ba ki bage iran ireba asigi khunwa ko sine leba su wa ki bune adu rasina nakoi nachin na singa family singa onjal laga bomb to ka aki akau pidra adu ek karo panjal laga lokap de jine thangna bi matam asigi yam chana de manam aduna akoi ki Manipur de leiba central forcing one to yau de miyam proja lakte miyam proja ki pusi kam de manam aduna go back central security force has sigine adu mamu de leiba state force ju one to leite hai ni adu akoi ki leiba akoi na raksa de ni matam oire ha Manipur miyam na masu thamjari manam di akoi ki ireba asibu magai khudu ka khong sa ni thamlaga kunai asu mutak no hona ni gosi na maru oiduna akoi ki ireba jale leiba akoi ki movement to ho gosi na ngasi di miyam punu thopir aga akoi ki ireba se parkap ka kalaga la kido ngasi di no hona ni se hona kande ka di akoi ki lambi lega no maram di asuk sathina od leiba law ho boda international issue ho BBC al jaga adu CNN adu Indian news for the national paper no is open over for the policy ki go me rasina Manipur khuna ese bu kangene ki wan thole te adu government India ki asuri policy asina ne puno awaba nahalle maram asina Manipur miyam na amato oina thole ko pundal lebak asibu community habise lu mangal magedi ki amkana thamjari adu lelo na miya punam manga kunai asu kangadi akoi kedung su akoi mai pa loi aduna chathar ni ba mi singa sigi akoi chap chana akoi thenami ba adu ngakina ba aduga iram yeba ijati ase khena boli tawa kangu dharma da jati de khena boli tawa adu dharma aur lon khena boli tawa adu mo Manipur ama oile se ya ba homse miya ba thambi aduna go me indiana hojik progressive ho chathar iba mathang chathar gadar singa se makha dara chathar suwa yaro chathar kono adu lolo na makoi khudak to policy singa se sort to adu ko mamu tayar Manipur leiba legislature assembly singsu nathong masa khangna to na pragati kunai asigi prajagi wakhalo se masa khangna to hodagati miya me nakoi bu kari aina soneri khaneri khang adu nakoi na sar gyan ta da ni adu nakoi loi logi mapu Delhi da mayek sing na pa tangda me se khamjari thank you